Hello and good evening. Ngasi isi ekoi ki atum laba 2019 English ngani sumna taramapan gi aroiba numit ni ngasi ge hinga silan ki matamda English ngani sumna kunsoi dama ki langlagani mayam na khanbi amgani ngasi di onal se mahangoi apagi Tom TV da lauriba interview sing du dagi yam kenana uyena you guess it right ngasi isi di yam na nungai ba adugum laba evening ama khakne haija batare maram aduna akhoi mamang da lauriba interview sing da laigada chana pathap sing formal oigada sing punamak se kauthok charaga ngasi isi di soi ki balan ki yaw sungak pi yo adubu ngasi isi di yam na entertaining oiba yam na nungai ba mayam punna nungai mina ba yaba adugum laba evening ama henjage presenting to you Tom TV presents New Year special program. Ngasi program asida aikoina puduna tongan ba guest sing lecture ahan bada ai hekna kanda lengsin biriba si Mr. Pari se aikoigi kainoni Manipur gi comedian miyam na khangna biraba comedian aduga mimicry artist ni mathang lengsin biriba sina Robert Laurembam su masamak aikoigi singer ama khakni mathang lengsin biriba si Brainy Khetri Mayum su aikoigi singer ama khakni loinana mayam na thodo hinona khangna biraba Manipuri cover YouTube channel asigi anchor oina mayam na toina ubigi ba adugum laba kaino aduni anchor aduni ngasi di mahak singer amoina mafam asida lengsin biri aduga extreme agi left lengsin biri basina Richard Rajkumar su akhoi Manipuri cover gi yam chawba thodang ama lauriba miyo ama khakni loina ngasi gi singer sing asigi company tobina ba guitarist oina mafam sida lengsin bibani adudi mayam puna pu akhoi gi ngasi gi show sida taramna okcheri thank you ahan ba question oina laksage akhoi ngasi gi hing se loi khraga di akhoi gi chali ba chahi se loi khidoi ni hayeng pung baro dagi di batare anoba chahi ma hogadoni ado to mark the end of the year akoi ariba chahi se karam mong da bidai pisige isa gi oiba mong mom tang haibiu tasengna khogi anoba chahi na lakadaba sida ariba chahi si lehorani lehobasi yamna nungaiba yamna nokna bidai piningi no nokpati ngamaroi maram da anoba chahi lakadore handaki chahi jida thokiba ningdaba thogdok Irang Manipur sida thokiba thogdo wathok sina kaya gi pau sida nokpa ngamdre adubu nokpa ngamdragasu anoba chahi lakadoriba sida pena noksaba ngamba chahi ama panduna leiramba punamak mai pakna pangthokpa ngamba chahi ama oirasanu amadi toru thabukodimakta mai pakpa tekta kaidaba santi leba ama oirasanu anoba chahi lakpa sida haiduna hairaga khoi ariba chahi si khoi sumaina bidai pijarage Hauki yamna nokpa chahi ma oiresno haibado ado kanagumba akhoi kalakara amage makhonda haibiragadi hena nungaigadra na khalle karigumba sigi khonjen se akhoi pabung jingle na hairam taragadi yam thamoi pena hairam ba yai karino icha chai sutha ngasi hingasi hik nungan khibaga hayeng degi di anobu chahi la ni do karino anobu chahi na lakpasida nafa oi baidi hallo salak bugir kaino irang langin hei wakal je anobu chahi la ju namadi anobu siloi hei adubu yamna nungaiba tangdu leita ba lamda mamu helasi cha santi leiba kamna bak tokna rasi hathokna ba sudarna ba kanglu masen jana da bagi niyom to huntu merga hantaki anobu chahi de dia ekoi masen si ama toina punjan bada kari kai ba leigin hei Thank you. So I Masimak oibo eresanu pabung ihe padi hajo tare ko mathang asidi ai Robert laksage Robert to mark the end of the year kari haibiningi kari topiningi 2019 se nungai ba thodok kaya amasu thoki aduga khara nungai tabasu dum thoki adum kuba khunam haibuduni ko punsi se adu chahi ma tha train thoi sida adum nungai ba khakta lakani haibasu leite aduga awaba khaktana mi mana tha train thoi maglen gani haibasu leite ko adu handaki haubi ba chahi sida akhoi gi Manipur da hoje prevailing issues on oiriba cap ki adagi LP gi ko mayam ama tangdu leita dana leiriba state ama oibase lakadu ba chahi da hena afaba state ama habidi yamna developing oiraba adagi hariba issues mayam sibu solve tawraba matungda mayam se tangdu leitana santi oina amata amaga nungsi chanana leiba ngamba chahi ama oiba haibado maina asa tawje aduga isamki su oina personally aina tingma thunghodaba adagi pel hodaba mayam se lakadoriba 2020 sidadi ningma thungba ngamgadra haibagi asada khorang ngai jage aduga nuai taba haragana chahi hapsalakadoini ko haying dagi chahi ma hapsalakadoine ba ona amarom da pen da me ama loi hidore handaki loi gadoi ba tha ngasi aroi ba hing asida
ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯛꯅꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔ ꯍꯌꯦꯡꯗꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯅ ꯑꯃꯨꯛ ꯆꯍꯤ ꯍꯥꯞꯆꯜꯂꯛꯑꯦ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯟ ꯈꯛꯇꯅꯤ ꯇꯧꯕꯇꯕꯨ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯣꯚꯔꯑꯣꯜꯗ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯩꯅꯣ ꯍꯣꯞ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯣꯕꯔꯠ ꯑꯐꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ ꯃꯊꯪ ꯕ꯭ꯔꯦꯅꯤꯗ ꯂꯥꯛꯆꯒꯦ ꯕ꯭ꯔꯦꯅꯤꯒꯤꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯗꯤ 2019ꯁꯦ ꯉꯁꯤꯅ ꯂꯣꯏꯗꯣꯏꯅꯤꯀꯣ ꯗꯥꯎꯅꯦꯜ ꯑꯗꯣ ꯍꯥꯏꯗꯤ 2019ꯁꯤꯗ ꯑꯩꯈꯣꯏꯒꯤ 12 ꯃꯟꯊꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯅꯃꯛ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯂꯥꯛꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ 2020ꯁꯤꯗꯗꯤ 19ꯗ ꯇꯧꯈꯤꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ 20ꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯂꯝꯗꯝꯁꯤꯒꯤꯁꯨ ꯑꯣꯏꯅ ꯗꯥ ꯔꯣꯕꯔꯠꯅ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯂꯝꯗꯝ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ 2019ꯁꯤꯅ ꯂꯣꯏꯅꯃꯛ ꯄꯨꯕꯤꯈ꯭ꯔꯒ 20ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯤꯁ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯄꯤꯕꯤꯔꯝꯁꯅꯣꯅ ꯑꯩ ꯋꯤꯁ ꯇꯧꯖꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯃꯛꯁꯨ ꯊꯨꯡꯕ ꯑꯣꯏꯁꯅꯨ ꯔꯤꯆꯥꯔꯗꯀꯤ ꯑꯣꯏꯅꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ 19ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯍꯧꯗꯕ ꯃꯌꯥꯝꯁꯦ 20 ꯂꯥꯛꯄꯁꯤꯗ ꯂꯣꯏ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦ ngam khudimang ngam boy sunu haiba Richard ki yam faja wakhalol ni yam nungaijei akhoi sumaina sum akhoi mawong sida tawraga leiragadi akhoi interview se mamang gi chingduga kaisu khenade moi se special way haije kaisu special oi de na adum khana khrani mayamna maramaduna akhoi kitang special oiba kitang to spice things up haitare ko kitang mayamdagi manadaba mawongda ai surprise amakak thamjage mayamda mayamgi damakta ngasi gi shows gi khudong chab laujaraga thamjari mayamgi damakta surprise amakak ngasi akoina thajari ba chokri sing asi mayamna ubiram lagani mafam asida akoina guitar thamli base koi guitar thampham nati mi phampham neba ado mafam asida akoi gi special guest amakak lengsin birakani mayam punna mahakna lengsin birakpa matamda aina introduce taudragasu darkar oidraba introduce taubagi darkar oidraba dumlaba guest amakakna lengsin birakto chadra ai kemta haijararoi adubu mayamna mahak lengsin birakpa matamda aikoi taramna okpi gani aduga mafam asida aikoi gi ngasigi show sigi saruk ama oina saruk yana bohona matamda mayamna mateng pangbiu haibisi thamjage mayamda khudol tamjari ngasigi special guest ai maming panjaroi lengsin biraksi ngasigi special guest mayam gi tungda leire hello Soma lengsin biraksi with Manipur Mirror team. Yes. Nice. Okay, Soma, welcome to the show. Thank you. Akoi show se ngasai de haure aduga hauraga su akoi Soma si akoi suspense oina thamjaba haitare Soma la kani haibse akoi kanamta da haidok sadana thamjabani ado ngasai gi akoi na taujari basida Soma la abani na haijaba tare game ama khak hapsage game sida how much do you know Soma hai ba game se hapsage hai ba game si hangoi Somana akoi gi keno tawrase team mani khaido se team A team B na mi ani gi khaido se Somana judge oibiro okay adudi noi somna la ai judge oi me ai de yes adudi fare Soma hozik hai riba game si hozik haurasi ahan bada team A da hana laksage ko Soma gi khwaidagi pamjaba machu se kari machu no Soma aduda isen bio dom gi answer do uhan bigano team ani maktab to uhan bigano matam yam phais ha kai haji ke wait hajira kai haji khanari matam na chatli ai di light pink adum khal lage okay okay yare pink team A gi answer pink team B gi answer hai bio pink akoisu pink ani jalaga di Soma yahan sira okay Soma gi favorite color khwaidagi pamjaba machu se kari no Soma na kari ige yengminasi pink ani machume ani machume I am nine dress machu se dress machu dagi su guess abo igani okay mathangi question hangjage team A Soma gi debut album Soma answer is in view maming haidoni ko mami hai bio video do mit to uraba sai si khangaba ko aduga mayek se mayek se khanga di sagada ba khangda ba okay pass the way na lomsa sira okay pass the way team B thamoida taribunangi saktam nusibi na choche ba
Soma yengsi. Hey girl. Ay bisa isima. Acun bisa yena. Tim B na. Ay shooting tau igani yeng hawe. Okay. Madugi kana basu ngasila eh. Okay, mathangi question si ay Team B lagi hana mo hangjage. Ay bas may na mo kasi. Team B. Somana pamjabasi karam bane hena pambage. Cha natraga coffee. 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 Okay, Team A. Cha natraga coffee. Ay di cha male. Okay. Mabani answer. Karam balaw ni. फाइनल से खंगते ने कम लोग जाए ना हमें मना लगुम जदे चा है Cha lor se. Okay. Cha ma coffee ma yamna interesting oi ba answer ni. So ma let's see the final answer. Coffee. Okay. Aro itardi Team B na fange. Mathangi question si ai Team B da mung lak chake ko. Is she a mountain lover or beach lover? Samudra mapa na pambra natraga akhoi ching ne hena pambra. Beach. Team A. Koi same answer ni beach ni. Beach. So my yengsi answer kari wagi hai bedo. Beach animak chumne animak score thange. Mathang asi ai Team A da mung lak chake. Soma si dog person oibra cat person oibra. Dog person. Okay. Dog person. Team B gidi. Dog. Dog. Dog ngakta ni Soma. Yengsi. EJ dog. Okay. Chumne dog person ni. Mathangi Team A ge question. One place on her bucket list. Magna chat ke na khanba mana khwadi gi pamjaba akhoi gi mafam amakha. Bali. Bali. Team B ge habio. Korea. Korea. Soma. Bucket list adi yam yame ko lamsa but huziki top priority ki oina di Korea thame list budi Bali su dum yawe Yaw bane ba. So you mean to say both the teams deserve to get their points? it deserve but huziki oina di priority se Korea do ji. Okay, Korea da wenti. Korea da oina point. Seriously. Mathangi question ai Team B da mu lak sake. Soma gi debut film. Ima Life Hadibi. Soma. Fast out there. Pass. Okay. Soma answer si Team B answer si Chumbra. Lale. Pass. Debut movie se kano Phijang Marumda. Phijang Marumda. Khoi makha taba question se lak chaninge Team A da lak chage Soma na khwadi gi pamjaba actor si kana oi ga to Manipur gi oina khanar se Manipur da khwadi gi pamjaba actor. Edi Shushan oiram dong male. Okay, Team A ki answer RK Susan. Team B ki answer habio. Kaiku. Kaiku. Okay. Somana kari answer ibage habidu me ampuni English. Ta-da! Kaiku and Gokul. Kaiku ga Gokul ga iram me. Okay. Kaiku ga Gokul ga ani si manung da mo oiram gani na Team B gi akhoi gi keno na member ani sina haibi bane na takpi ado hauzik Kaiku ga Gokul ga ani mak Somana ire ga leram me akhoi gi kokta manung da akhoi gi telepathy tawraga pau phauna bagi mong ni Team B ga Soma ga si mathangi question lak sage Team A Somana khwaidagi pamjaba Manipuri singer. माना ख्वादे पामजब सिंगर से सियामुन खला लालम दुनु ऐने सुखन Ado kenogi atopa actor ki taraga haibi ro ni matam ka ai ta jage badam. Okay, Somagi special request ama khak lai hose. Somagi answer se khumba matam da atopa actor amagi mimicry tawraga haibiro na takpiri masim tang parina haibi tare. अतुदे साइदे मंगल सुम हंगबा दमाना सुमाना ख्वादे पामबा खोंजेन जे kai खोंजेन अमता हंगबिरोय तौरागे Ya adam khara nangna nungai ga daba ado. Okay, kitang parina keno tawba. Ya. तसेंगना सोमाना ख्वाइदगी पामबा सिंगर है सिंगर जे आई सशक नत्तबनी ना खंगदे Kumado. anyway nang kay mot Wow. nang tang chingna ba leira ga de dum hawa chim yengji Aina chingna ba se ma se anama matam da sentimental ta ba male aduna aina guest tong ni ma se rang di thona tong ni lalam nong malida no peta tol ne ma sentimental gai yenga zero da
Yeng. Okay, team A की guess सी कोई रणबीर थौना ना हाइबी रे याम फजना perform तो बीरे अदुगा team B की कोई की समाना ख्वादी की पामजबा singer से कनाने न खंडी पुष्परानी रणबीर थौना पुष्परानी सोमा कई ये है तो मैं आना तो पियो Animak cumam no male. पुष्परानी अभी भी अभी ngasi की कनो सी ngasi game सी अभी कनो याम तोकी बगी मोंग नि team B ना याम लाक्चल की बगी मोंग अदुदी ngasi game से मतंग सिदा लोइसेलसी अदुगा सोमाना ngasi मफम सिदा लेंग बिरक बगी अखोई याम special ओइबा gift am खक्तंग आई खुदोल तमजागे Microphone ngisi sali. सोमा मसीमना अखोगी गिव वाउचर अमगा अखोई पैकेज सी अखोई लिगला ना स्पॉन्सर तो बिरकपनी मसीमता अखोई अदुगा सी सिना अखोगी टॉम टीवी ना मरुओइना सोमागी दमकता याम स्पेशल ओइना लंगजबा अखोइना यामना चावबा गिफ्ट पीबा ngam अखोइना सोमादा ख्वाइदगी हेना स्पेशल ओइगनी हेना खंजरगा अखोइ सिनजबा दुगुम्बा गिफ्ट अमखकनि सिमतंगा सोमादा खुदोल तमजगे अदुगा हाइबा गिफ्ट असि मया मांगदा हांगदोकपिरगा सोमागी रिएक्शन दोंग तंगेंग हांगजगे थैंक यू के दोनो सिबो हाँ BTS Kay no may ampun yung minasi. Pakale. Kem ta po kayo iso ma. Thank you. Soma, we hope you like the gift. Ako'y yam pasana Soma se study daw sa Soma na pam kasi kay pam gena kanjaro matungda ako'y na. It's BTS Jungkook. Thank you Tom TV. Aduga. Wow. Soma kagdang the gift pi na mayam na soy saura kani kasi game sanaraga winner oy giba missing do the gift pi din so na hire kani ba. Aduna ngasigi gift sisu Soma da pi ba sumay na ako yam special oy ba gift makakpijage. Yam na kuira bagi mamang dahija batare ay samak na namgiba Soma gi photo makakta winner oy ba ani makta Soma na autograph tawraga pihanjage. Soma, I hope you remember this photo. Wow. Naon si di ang kuire ko. Matam duda. Yeah. This one. I give music video ama da Dawnel na nambigi ba photo ne. Kangde duksi. Thank you Dawnel so much. Matam amagi akogi Somana akogi film industry da changak pa yam puidringai matam hai tare. Adugi matam duda akoina namgi ba duguma photo makakni hai ba photo se special oini na khanjara matungda Soma Simtang paibiyo aduga akogi winner ani sida akogi autograph tawraga pibiyo hai tare. Na sida kota di thetpiga. Hagida. Babai ni sina agi matangda khara hena khangi sina agi he yum don na ba itin law sing or ba agi naw pi agi Oh, chumai ka seng topir mo ma. aduna ne ai ne hek ti ngai dagi dum hali chokholak ba khang bangang singa ta ne ba aduna ne saw ya de Okay. Ito si Andy close hoy bani na quiz. Andy close habi answer no ni ko. hoi oi kino Ado yam nungai makha chatharak po ina ko. Soma akogi ngasigi phamiba mayam sigi marakta akoi singer ani yawi hai tare. Nahangoi akoi anchor roina uriba Manipuri cover gi anchor roina uri se she is a very good singer and my friend Robert is also a very good singer. So mokoina akogi arrange to wa Soma da present to na bagi damakta semaga thamba isai ma khaktang mayam punna tamis. yeah
masu tani dar masu ai gumna wakhalna ninjaba mara nushiba mara inakdale plarabada yenjaba natana haingam dewa haishe tamogi nushiba ninjaba mara nushiba mara inakdale plarabada yenjaba natana haingam dewa haishe tamogi nushiba ahingo karamna hoki khang hode manglalo sumna kai khini khalude ahingo karamna hoki khang hode manglalo sumna kai khini khalude asira punchi asira nungsiba nangi wakhal aigi punchi aigi wakhal aigi punchi mafam khangre aidi ungonole ahingshang tumluraga ayuki malang mana mikap thokhan basing makalam hali mangluwang maglana magi shaktam maglana taibang danising basi thamoy naw hali ahingshang tumluraga ayuki malang mana mikap thokhan basi makalam hali mangluwang maglana magi shaktam maglana taibang danising basi thamoy naw hali aigi mangliba manglan thamoy she nangna karamkan mikap thokhan dauriba charam lai giyom chakla thamoy she nangna karamkan inghan dauriba yining thagum nunju thagum yining thagum nunju thagum ningsing lagle nau hong na ngasi ano ba chahina lapada thank you Thank you. Soma sakpa yani professional oina Brenny ai Brenny se big group ngai ni urak pani na swai dau jam thaja de haba I'm so proud of you okay nga angoi manipuri cover da ko anchor roina uram bodo nga sidi singer roina Tom TV khutang da mayam da ming taksara bani singer roina taksara bi so Thank you, Tom TV. performance gi matang da kari habini ta sengna yam thaja de ko dada su ligla gi HR oina lebi bani na tang thabak business rom da hena focus ka torom doi man bado like music isai di more like a professional adumaina yam haina sagle e aduga aigi naunupi Brenny se sung ta thaja de ma sumai torakani haiba ado khagde Brenny ai sumaina lekai gi chalamna ga sumaina ga sigi feel sida taraga khag ingon da pukni yam nungsi nga si Brenny ga recharge ka su ubada so I'm so proud of them and really happy ado sum anoba chahi 2000 lakh puda su I wish you with more success in your career and do your best. Okay, thank you so much. Means a lot. Aduga ngasi akhoi yengbiri ba viewers sing sida ngasi ahing sida gidi chali ba chahi se loi ki gadawre aduga hayeng horen pung baro da gidi haidare ano ba chahi ma hor gadawra bane ba adu akhoi ngasi gi viewers sing sida somana kari kari haibining mayam da haijaning badi akhoi gi 2000
2019 से दुम खरा हाइदी वारम बयाई नुंगाई ब सरुक सु मयाम यावरम गनी असुम तौदना नुसिरबा चाही मसु हौग्रे को हाइदी खंगहौदे इट्स लाइक टाइम फास्ट रियली अदना अनोबा चाही 2020 न लाकपदा हेना माई पाकपा अदुगा लमदम सिसु खोगी तंदु लैताना लैबा अदुगा कहतारे चाबा थकपा वात्तबा स्टेट अमा अदुगुबा खरा पीस ओइना लैबा स्टेट अमा ओइरसुन हाना हदि ईश्वरदसु आई निजगे दुगा मयाम पुना खोरमिनारगा आई विश everyone a very good luck and all the best in this coming year. Happy New Year. Thank you so much. Aduga hariba somana pibiriba wishing simak akoi soidramaki reality da. Yes, and I would like to wish all the best to the Tom TV team. Manipur ki Tom TV gi so akoi gi only the satellite channel akoi gi yam chauthok chaba channel amani so hozi phauta akoi gi yam na hadi broadcast atop lam lam da tawdana akoi mapan lei bai gi cousin sing US amada hadi moi myam na so dum comment pide saina Tom TV saina yengba phange nungai khola haza so I really like to thank Tom TV for such things and all the best. Thank you so much Soma. Aduga makata na Tom TV su miyam gi damakta thogal phangba ngam boi jage haibasi thamjaraga Soma kai gi no khangde akhoi gi mamang da akhoi gi show miyam ama thai tare celebrity guest miyam ama adum kawi adum wari sane adu chahi ariba chahi chalamdai anoba chahi lamdai langdai sidadi akhoi Tom TV gi oina haib tare kari gi no khangde Soma se kaw songam jada vai tare adu mamang gi hogi ba chahi da so khoina Soma unajagi handak su Soma unajai lakada basing da su ai Soma se dum unajage na ngasi se akhoi permission se laujahorge aduga that is my pleasure I gi diam lai bak phabane dugum da thank you so much for coming aduga ngasi gi show sibu mapung phahan biba masigi damakta Soma bhani ngali tan thaga chari thank you for coming. Menta Events is organizing Menta Fest 2019-20 from 31st December to 9th January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experienced international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events to rejuvenate the economy of Kangleipa. Breaking matungda mayam puno po mukhan na tram nokchari adu nga saidagi akhoi Soma su unare adagi tongan wari watai mayam su sanare game ama sanasi mayam kai yai ko game se akhoi game gi damakta akhoi sangadaba masak sing thank you game na mobile game okay masida akhoi na yauri ba che sing sida irisi isai maming haktani isai maming sing asida akhoi gi team A team B na khaido asi Robert ka akhoi gi pari ga sina team A ohelasi aduga Brenny ga Richard ka na team B oibiro aduga team A gi mi ani yawbasida amana che se ama lokhat piraga yawram liba isai maming du akhoi gi chinda wahai amata haidana chin lengdana sign khaktamak tawraga isai asi kaino sina atopa team member ama sina haidare guest obidoineba aduda point phangnaga doini haibasi haurasi akhoi team A dagi hana hujage ko team A kana lokhat pigani ai lokhat lage ko nang khangmo mo moi raiba kalu dauri adu ai torke chinnam ta lingba yade ko chinnam ta lingba yade aduga akhoi sign khatang tokse si akhoi guest tawdoi se isai oidora cinema maming oidora isai ne ba yare acting tawpiro ne dadi Michi ga kitang mari leina ba male to tumin ai có muốn đeo ô lona Lona na na nang buyeng ja ba tumin na nang busina ja ba oh Sume
Okay, team A gi chumgre. Adu dun pai biro. Adu ga team B kanana pakat bi gani. Yeng biro isai mami team biro adu kai kona bi. Richard kang bi bra. Sai si mami. Guest of you. Mamang dai jagi badune somana kumba isai ngak to oiga doini. Munna yeng biyo. Tauriba action si munna yeng biyo ko. Khangdre pass tower sira. Okay, pass tower hauski taugi ba acting do team A khangbi bra. Ngam madi fazo or no male. Tumne na chungde. Adi hausik team A da amuk lokhal halase. Kana lokhat pi gane. Adum pari no lokhat piro. Ai dum lokhat sarage. Ana jem thamgi ge. Acting ni ko intro ko dia. Te un ko. Isai dugi makata ba acting to ba ba. Yai to bi. Khang ni ba. Isai du khang na dia. Isai dugi mari le na ba acting to ba ba. Khang ni ba. Isai du mari sulai le na dia. Adu ai tor ke ko. Yai. Video se sangari ga yawa video do hapet aina mit thagat pada adum oram gadau di mali sei se Robert masi pass tower sira matam se kui bina okay pass tower se Kulaga porak pas sunete chumme tum bina mo chumge masi chang thokle gi nuksiba heba okay team B gi mo question amuk tower se Araiba tabira Richard guest of you. Richard pass tower sira. Okay, pass tower si. Team A. Kasi mamang dahil jagi ni somana ek to gi bai sai oi ga doi ni. Bi ga habam di yaure. Noi da habam jaure. Si kai. Isa pum no de bi ga hai de ra. Kari no ma hai de je. Bi bi yaure noi da yaure. Pass tower nya kui khan. Si tani jo si kai no. Hagazabana na isai lai bro. Lale. Adu din ate. Lale lor sira. Okay, draw chala la se lale. Wow kana de piru dis. Okay, adu di game se kitang hina nungai na bagi ta mamang da ek to gi ba missing si da ta ba atopa khoi gi ngasai gi guest story ba missing se sina mu ek to hon se. Okay. Masih kita cai deh. Acting se chin da tor ke ko di chin da tor bu ya chin ling ate leng wa la di ma ko ni thoi ba ko kari wano hara wa mang tinate kha naksale nusi hai oro habra hai ro am naksale ko naksale hai ro nang hai ro nang wahai am katani wahai am khak tara si ija am ka tang ba ija Isai maming ni
Say mami. Hairo. Samana kumgi bi say mami. Hairo. Hairage. Ayam nagsale ya nagsale. Kanu khatangai hojikti akhoi teens ta khenaba haitar. Hai hanningi. Ab kasung nagsale. Natchinna. Hai bidi yadamina. Haining bro dong dong ekta hairo. Haining bagadi yamna mari leinaba po. Nusi natte. Sai pastor hai. Pastor ke. Timbi habiro. Khangje adudi Robert na isai se phongma matamda Robert masamak isai sakpanina isai oina saaga phongalasi. Ai se kanoda acting skills yam whatsapp bagini ko aina haijada bagini ko isai yam live so sigi isai soidone. Hai ki badai nong manangna ai udradi leibang amde si oidone. Okay ni charam ta khanbi khallaga aingonda pibiro. Oh yeah. Yamna nakna di tawrabane aziki richard tawri waiting je Aibu ukrabasingda udaba ngauna. Right. Masida akhoi game sigi aroiba akhoi question oina oijarage aduga makha tabasidi akhoi mamang dagi su akhoi chahi anoba ma lakpa matamda akhoi new year resolution na amakhak tawidana ko akhoi lepti lep khraga ai sima pangthokani new year resolution anoba chahi na lakpa sida ai simri tawrani aduga tawdisi tawgidaba singdo handaki tawroidaba lepti lep kadaba new year resolution singdo amta khangminasi Mathang New Year lakpa dagi date 1 dagi ai gym chalani lepre New Year lakpa numin no ma dai kaw khre ano chahi lakpa dagi ai sumain tawni na lepti mamang da su myam am lep khiba tawgidaba khakta ne ba adu handaki tawroidaba lep kadaba to adu kaino ta habi tawroidaba lep kadaba Robert habi ase ya tawroidaba da lepa tawdi di lep to ne tawdi tawroid ne nu do de mal leire le tawni de lep kane tawdi tawroi khange mai thire ne ba hai waje hairage hairo aina khalle hantakki new year je sidagi di aina kari khalle kanda aina thika tawgen khalle ba ai khalle mamang de chu khalle ba ado ai hantak thika tawgen ni khalle tawdi tawroi tong ma khandi khalle ai tawgena khar pharak taw khalle ne ba Robert ke abiro Robert ki resolution resolution se mayam yam hainai ko ayu tharoi adagi aichup tharoi adu mini manga chatte ko adu ai ide adu maga mai le ne dre ai se adum kai haini em saugon ba haitar saugon ba se lakado ba chahi sidagi saubo ngamda saudo ba ngamdo adu oisage en khanjage du ngamma ngamda badi khangde ko situation gi makha pole ba Ai se kano toy haidi New Year se January se am inge husu ingi ko ing banina kano toy ai se ya ho ngata ho la walking ga che na isa phal lage kan khalle ko ado adu khalle khanbu tumai na hoi wai khalle hada su khalle ba adu hogat me tangam moi gam no wan de kan ni khalle Okay Richard ke ma bio kwa hian ge di khan ba Okay ngam da wan Okay yam nungai je sai gi new year resolution sing haibiri makha tarak pasidi akhoi gi Renny dagi sei matasi hoine miyam gi yekna bani nang she ai gi shu yekna bani nang she wahang kharagi da makta lepki bani namang maktara paukhumda makpiu hairaga karigi thamoi shu pirak pagashum naibu pauthok na bara sajak chumda bini haina
साजत फाथबंगमद्रे इथिलसे अशिरा मियामना हाइनरिबा नुंशिबा हाइबा तौंगमबिदो. Thank you. Yam fazaba isai ma khodol tambiri. Hairiba isai si taaba matamda puningda kari phobigi haibado akhoigi tonganba kalakara magi khonjel lam thaibi. Nang hojik sakpa isai do ei pungni yam nu shiberne nang isai soberle amuk taga soberle please nang isai suduna ei buna nakta chiksele berne nang isai mukti di soberle. Thamo yam so bai ta ne mai sai dam nuksi mi te bita ke to ji ne mai khuna din te ko se pi je nang ni thamo se nuksi be ni sai dam pa ya ba yam nu gai je Robert ki isai yam tang me am puna tamine nangi punshida ye tanaba shikro hai bara ai hakshe nangi punshida ye tanaba shikro hai bara ai hakshe ngamgani ai di shirabasu nangnabu pengani hairadi nungshiba se khanglakpada pirang di shinthaba loiba naireroi nungshiba se khanglakpada pirang di shinthaba loiba naireroi ira leitra thamoi se yolam lenga side mi mangda Laika tar punsi se yingduna layo Leira leitra thamoi se yolam lenga sidi mi manga Laika tar punsi se yingduna layo Nangi nungshi wakhalda ngauchatnaba uraga Yotpa ngamba thamoido irang di sinthaba noiba naireroi Lotpa ngamba thamoido pirang di sinthaba loiba naireroi Nang si yadri pai bungo nate nang kanai phom kari lalu ra kanai phom na kari lalu bai nang si doi ba nupi dam to khalla siraga so wan yok charai ba namana pai khandra de nang to ya rai sa du boi sai ne sa hona de dai bo nupi bo betri bi je bayam lai de kai nu man khandra nang si ni kai du de nu pa oi bai du wari na te adu de asom mi nang nga de bo wari ni adu ne nang si ba ya de ko nang hingi dong ni kai do bai si doi ba mana yadra kai champata awang le kai da phajaba jaba imo oi bai ya bayam na leina noi mangi da mak khal hingho ipan na yari sia nupi dum da sini kai na se dhapti ngasigi thoram asibu sponsor to birak pa khya ama tangai raba manipur gi likla aduga mafam asida khoina leijari ba mafam asi charcoal mafam asi su akhoi gi thoram asigi damakta akhanna sponsor to birak pa mafam ni masigi damakta yam thagachari aduga menta hairiba ahum asina ngasigi thoram asibu sponsor to birak tuna hairiba thoram asi mai pak pa thoram ama oibane na thamjage aduga ngasi khoi chahi si loigada ba matam khajik tam ngaisalak labane aduna akhoi gi likla gi Maikedi ki hajab tare digla ki maikedi ki khoida sponsor to birakli ba gift hamper singa si leng birakli ba singda mom tang khodol tamjak bola ga dum log sarage ye na dum bijare nang ni lai tin chang roi mai lan gre lai tin chang da ba oire sanu ano bala ka da ba chahi si da lai tin chom da sang da oire sanu yam nu ngai je lam changi Hojik yang bio gari se hojik second khara khatang ai rabane hojik pung baro ta ka to se taragum mane se mayam punna happy new year 2020 na wish to mina se 5 4 3 2 1 Happy New Year 2020